Hello everyone, image की PDF सेमबसे कमाइन सेमगे हाबदो सिगी वीडियो सिदा हाजरके हम सिंपल होइना PDF ता चंगबिरगा सिगी image to PDF converter से डाउनलोड तौबिरो PDF सेमबल लोरकांदा फोटो क्वालिटी हंदरकसु लेबिने दु सिगी ओइनादि क्वालिटी दुम फबने हाइतारे दुम नुंगाइबने सिजिनबा सि डाउनलोड तौबिरो डाउनलोड तौब लोइबिरकांदा सिदा चंगबिरो अदुइ मतुंगदा सिदा मार्क तौरि सिदा मुं चंगबिरो and next adom picture nam gi basing do PDF sem na ba adu do next by next page number gi matung na select tawbiro matung de sigi import ha basida nambiro and next sida original se lai ra du ga dom gi page to ngang khat haning ba khot pa lai su sida gi sem be ani khallaga and adu ga sida nambira ga next by next page number lan ba chum bu su check tawbi horo and sumaina page ona base sida rotate tawba yarani and sigi adjust sida namaga light ngang khat haningba mamda haningba su brightness sida semba yarani and done tawbiro and sigi sida domgi page kumba hendokpa do crop tawba yarani select tawga sigi sida nambiro aduga crop tawthokpa yarani page kumba hendokpa khotpa do and aduga yare har kanda done tawbiro and next loinamak select tawraga sidagi dum changaga crop tawba loinamak yani page khalaga dum and yare habira kanda convert to PDF sida nambiro and sida domgi PDF ki maming su ihawba yani any subject maming bu oiro PDF ki maming do sida dum ibiyoro and next convert sida nambiro sigi open with sida namaga dongi PDF ta yengba yani next by next kamain thokke do and back chala kanda hujiki share sidagi dum share tawthosu yani domna WhatsApp ta thaningba layga su Gmail or Bluetooth ta thaba dum yani duga domna storage ta hamninga su copy to sida nambiro and sida changbiro and sida mung changbiro and sida paste tawthokbiro and hujiki do file manager da dum yawrani changbibaga refresh tawthokbiro and sigi document habisida changbiro aduga adomgi PDF aming do sida dum thoani changaga yengbasu yarani and adumna share tawningba kanda dum thaningba kanda thabasu yarani